अहानबद यामना थाजने ओरिबा पांग तंग हाना म्याम दा अपडेट पिजरमगे इम्फाल वेस्ट पुलिस ना थासिगी तांग अनीदा ऑल ट्राइबल स्टूडेंट यूनियंस मणिपुर असुंगी मियोय मंगा फाखिबदु ngasi उरिपोक त लेबा सैरप कोर्ट कॉम्प्लेक्स त लेबा सीजेम इम्फाल वेस्ट की कोर्ट इम्फाल वेस्ट पुलिस ना पुथोकलबा मतु ngasi थारगा नुमित तरागा मंगानी जेल दा थजिनख्रे हाइरी अदु म्याम पुनः अपडेट ngamiनसी म्याम दा अपडेट पिजरके Makasa tarakoina to papa mana numit kunga mangani ki mamang da law department thoki bo order amuk san handre hairakpada khangpre khangnare State Minister N Perena lusingba maki mawangi lengangna Manipur gi illegal drugs sing maru phongna muthana gi pandam da haudorakhiba war on drug campaign bu maki ani suba lengang so amuk ka hena kansina sangsilaglaga su narcotic drugs and psychotropic substances NDNPS ki makada register tawba case sing gi wayel sa tharakliwa akanaba court anida contractual basis ta saikhrah gi mamang dagi mathau pangthorakhiba special public prosecutor ama amasum Additional Public Prosecutor District Amabulenga ki Law Department July 9 English Singaniga Kunganithoi the Toki Tungan order Anida Special Public Prosecutors Amasum Additional Public Prosecutor District ki post amamam creation tawre hakibaga loinana Public Prosecutor oirakhiba me ani esibu numit simakta da thokiba atop order amana makogi contract appointment singi mayokta regular basis the appointment period habi order thokraba matung numit kunga mangani surakpada law department na creation tawkiba Public Prosecutor ki post ani do makhata bo order ama thoktriba phawba cafe aviation thamle hairapaga loinana makoi ani bo regularization pi khipigi order adubusu sa manana Cafe aviation thamle harakpada public prosecutor singdana tana legal fraternity da leiriba miyoi punama khangpre khangnakre report asigi matungina contractual basis ta saikhragi mamangni public prosecutor sing oina mathau pangthurakiba miyoi sing aduna moirang them raisan special public prosecutor amasum A Nilakumar additional public prosecutor district nihari Makoi anina public prosecutor sing oina contractual basis ta mathau pangthurakhibadigi lenga ki me taraga nipan English singani kungani thoida phamkiba cabinet mi phamna ayaba pikibagi matungina law department gi maike digi July 9 English singani kungani thoida special public prosecutor amasum additional public prosecutor district ki post amama February kungani pan English singani kungo humdoi phawgi oina creation tawre habigi order amathoki order si mamang thagi nipan athopani aduga Numisimakta law department atokpo atopo order amadana contractual basis ta thabak torakliba public prosecutor anibu regular basis ta special PP amasum additional PPD gi appointment period habigi order amasu thokibani hairi adu numit kunga mangani gi manungna tha sigi amada law department gi maike gi tholakpa tuan order ani da special PP amasum additional PP close digi post amamam creation tawbigi thokibu order duga makoi anibu regularization pi khibigi order ani duga caf in aviation thamle haibigi order amamuk tholakibani hairi akon bigi order animaki sab saba maram khangmangam khidri adumaina matam kuina contract basis thabak sijinarakiba public prosecutor anibu state cabinet mi phamna su ayaba piraduna regularization piba numit kunga mangani khak surakpada makoi anima creation tawkiba post ani adu khaktana tana makoi regularization pi khibigi order adumak makhata bo order ma thulaktriba phawbudi satna handana thamle hairakpada public prosecutor singi marakta samamnaba poknarakpani hairi hanasu pausna makhata na su phongdurakli maraktana Class 10 tamliba mahairoi singi khudong saba mata thamjage madudi exam ama crack tawba haibisi hokiba past exam paper sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangiba sei taragi mamangi question sing solve tawduna nainaraduna form bo lyric sing loinana makoina piba suggestion sing asi aduga handa English sing ani kungani thogi HSLC exam da hangkiba question sing aduga kayam yamna matching oikhibagi amasum kayam yamna sanabagi haibadu mayamgi mafamda thamjage mathematics da 80 mark ki manuna 77 mark sanaki masi 96% di sanare habini loinana social science da 80 mark ki manunda 61 mark sanaki masi 76% sanare habini Science the 80 mark ki manung 44 mark sanaki masi 55% sanaki habini loinana vector S series ki 2022 HSLC
handak hangkiba question sing adugi solution yawa booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da laklibo august tang tara english sing ani kungani thuidigi hauzaragani amasum limited sit oigani satra kunga manga khatang laujagani sohaire dugu ma'am akupa morol gi dam screen da pizariba phone number asida contact tabiyo dugu ma'am hena khudong sanaba videos ki description da sumugi contact details ma'am hapsaramge athubu matamda khudong chaba silobiyu contact tabiyo loisilakpoina to papa mana ahan boina China na Taiwan gi nong thakla na missile kya kapre Japan ga nakna na missile tashinkhre agency ahan boina Taiwan gi nong thakla na missile kya kapre haina China na irai namita phongdokhibaga loinana lamda maduda umkhatna ba hengat hankhre US House Speaker Nancy Pelosi na Japan thunglingai marakta China na missile singa du kapkhibani projectile manga Japanese ithat singi manakta tasilakpadagi Japanese lusingbasingna Beijing da protest tokre media report singi matungina Pelosi na irai namiki ayukta Japan gi Prime Minister Fumio Kishida ga unakhi amasuma koina US Speaker sigi ithat adugi khongset adugi mayokta protest tawdana China na yaramasum sidril sing pangthokliba Taiwan state ta miyeng thamduna khanaki China na mamang nasu maru oina kumja English nga samapan maudragi sahi paring aduda thokiba Taiwan state crisis manungda ithat asigi akoi beda lairiba isingda misal kya kapsin balai khrabani mamang na amukta control tokhiba leitrabasu Chinese Communist Party na masigi territory ni hariba Miyoi million kunga marigi democratic ithat asibu thengthang kya da Chinese leaders singna mainland gi tokhai na tana bu khonariba tangai phadrabadi forces na duna tilhanba mathau taba lamhen ma territory amani haina phongdok tuna laklibani taigong sung misal kya ithat adugi nongthak lana pahaliba duna lamda maduda umkhana hen garanki makata na misal kya Taiwan gi nongthak lana kablakpa yai haina US officials sing warning tokre sagol sunumita US National Security Council gi spokesperson am oriba John Kirby na White House ta paumi sing haiki madudi China na siguma khongthang sing lokholakpa yai haibisi aikoina hanadagi singna duna lakpo phamni tasinamak nongmani gi mang na China na ithat asigi mayokta satharakada thawung sing gi akupa sing ahakna wari pankrabani haiki phibam madu monitor tawna US aircraft carrier ama makhatana numit kaya ni sumna Taiwan nga nakna laigani haina sumangna makhatana phongdok yani spokes na palakli loisilak poina tentang na to papauna cyber crime ni sena ba tharaga ni thoi court puthokre online fraud ka mari laina na sei amagi mamangda Santira Bazar Police Station register tawrakhi ba case ta yumpa moiraga Tripura Police ki crime branch unit na Jharkhand gi phaki ba cyber crime sena ba Miyoi tharaga ni thoi Belonia District Court ta puthoki baga loidana numit nini gi police remand lautakre cyber crime scenery besing adu Diogar jail gi purakpani makoi sing adu investigation tawraba matung Santi Rabazar case ta sina bani khlakibani haina police ki source amana su bakata na phongdorakli hauji koina de myam pau sumatang se lusinjarage masu myam pun anawab da ngamine se na channel sigi meketi gi myam na thamjari and thank you